Arambai News Guwahati da Mithelongi Pau Tabiribasingbu Yan Hanbumangtada Chingangbam Suzitrani na Kurumchari. Huzingasigi Samlapa Maruba Pausing Lobirase. Assamgi Yellow Purup Singi Luchingba All Dimasa Students Union Gi Hanagi President Loinana Hoziki Chief Advisor Prafulo Hafilana Manumatam Chada Nangarang Hozai de Leba Masagi Mayumda Laikitababu Barak Valley Indigenous Ethnic People Coordination Committee Gi Luchingba Singna Tamoishokna Awaba Fongdo Krek. Committee asigi President Advocate Haurongbam Babuna Mireng Sanba Ichang Thoba Indigenous Leader asina Laikidabasi Assamgi Yellow Furup Singi Oina Achoba Mangzaba Amani Haike. Committee asigi Vice President Amadi Khasi Jaintia Development Council gi Chairman Sebastian Pakatin Lubasigi General Secretary Advocate Sanjay Burman Fonglo Information and Publicity Secretary Advocate Fanzobam Loknath Wireless Suchiang Amadi Man Choraina na Chingbanasu Luchingbasina Hinglinga Toromba Tabaksing Nahonana Ningsing Ki. Ministry of Law and Justice na Haukibalibak Pokpa Numit Manipur Dagi Justice Nomikapam Kotesorbu Acting Chief Justice of Guwahati High Court Oina Khankre. Justice Rasmin Manohar Vai Sayana Chief Justice ki Phamdagi Pothakrabagi Matung Justice Kotesorbu Phamasigi Damak Hapkibane. Manipur ki ihan hanba Advocate General su Oyamlaba Guwahati High Court ki Laikhidraba Justice N Ipotombe Amadi N Gomati Devi ki Machanupa Oina Kotesor Inglisingmuga Chamapan Humpu Humdoi ki March Amada Imphal da Pokhe. West Bengal gi Purulia da Laiba Ram Krishna Mission Vidyapita Schooling Amade St. Anthony College Shillong dagi Science da Pre-University Loishilaba Matung Inglisingmuga Chamapan Marfu Humdoi da Political Science da BA Honors Kiro Rimal College Delhi University dagi Loishin K. Inglisingam Gachawapan Marpu Tarukta Campus Law Center Delhi University dagi LLB degree Loke. Inglisingam Gachamapan Marfu Tarukta Advocate Oina Enroll Tozerabaso Inglisingam Gachamapan Marfutarani Thoida University of London da Tha Taruki Commonwealth Young Lawyers Course da Saruk Yake. Supreme Court ta atenma matam gi oina practice torom labagi matung Assam, Nagaland, Meghalaya, Manipur, Tripura, Mizoram amadi Arunachal Pradesh ki matam adugi Common High Court oiramba Guwahati High Court ta laktuna practice tawrakhi. Central Administrative Tribunal Guwahati amadi Manipur da laiba Subordinate Court ta su practice tawkhi. Tongan ba government department singi standing council su oiramkhi. Commission of Inquiry Act Inglisingam Chamapan Yankaini Thoigi Makada Sem Kiba Manipurgi Commission Kiadasu Mahak Yauki. Inglisingani Nipangi March Kuntrama Thoida Guwahati High Court na Senior Advocate Amoina Mahakbu Sakhangke. Asumna Inglisingani Taret ki November Ahumdagi Manipurgi Advocate General Oinasu Bench the Kakatruba Fawa Mahak Lairam Ki. Guwahati High Court ki Additional Judge Oina Aduga Inglisingani Tarani Thoigi November Taretana High Court Asimaki Judge Oina Mahak Wasak Loki. Inglisingani Taram Doigi March Kulhum Doida Manipur High Court Sembagaloina na High Court Asigi Judge Oina Su Hapki. Inglisingani Tarani Pangi February Kulhum Doidagina May Taratret Fauba Manipur High Court ki Chief Justice Oyamki. UNESCO Parista Inglisingani Tarani Pangi May the Pangtukiba World Congress on Justice for Children the So Sarukiaki. Washington DC amadi Orange County California da Inglisingani Tarani Pangi September Tara dagina Taramari Fauba Pangtukiba Workshop on Counter Terrorism Phase 2 da High Court ni Pangi Justice Singi Team desu mahak yauki. Asumna Inglisingani Tarani Pangi October Tarama Thoida Guwahati High Court mahak judge oina amuk halaki. Hauzi Assam State Legal Service Authority ki Executive Chairman Oibaga Loinana National Legal Service Authority ki Central Authority Member Oibatanatana National Judicial Academy Bhopal ki Governing Body ki Member Amasu Oire. Northeast Frontier Railway na Manipur ki Chingamadi Tamgi Tainavada Tupul Imphal Samnariba Man Tunnel number T12 ki oina Chingilamda Tunnel Tobgi Thabak Ngarang Loishiladuna Rail Connectivity ki Thorang asida Achouba Maipakpa ama Purak Pangamkhre. Phiba masigi makhada Tunnel Tobgi Thabak Imphal Tampaki Sarukta amuk changsinba hauragani. Portal 1 to Phase 5 tagi kilometer 3.3 sangba Man Tunnel Tawbagi Thabak Mapungpana Loishinbo Oina Northeast Frontier Railway na ngarang breakthrough blast amasu tawki.
Senapati District ki Liangmai Sports Association na sinduna Oklong da tha sigi kuntaruk phau chathagadaba kuntaret laksuba Liangmai Sports Meet ngarang Manipuri CM N Biren na hawdokre. Hawdokpagi thoramda CM na haiki sports ta lining phurup kanglup amatagi khenaba leite sports na kunai sigi hawgolakliba nahasing nisadagi lapthokhanba yauna afaba lambida purakpada chauna thodang lowri haiki. Haukiba January tara Imphaldagi Jiribam Tamna National Highway number Kuntra Tareta illegal potlam khara purak haibagi thazaba yaba pawama phangbadagi Jiribam Police Station amadi Special Mobile Patrol Unit Jiribamna puna lengang pokpida mobile fisking amadi checking chathabada tata truck kayada kwa supari ain kaina silchar kasartamna purakpa thengnaki punna akangba kwa supari yauba gani bag chamriga yankhiga loinana tata truck ani driver amadi helper ahumsu phakhi hariba kwa supari asigi mamal local market ta lupa lakh marfutara humdoi ga lising humfu muki oigani hairi aeroplane da mapan thokchin bagi wathok nemthadringai marak asida amukasu airport ta mapan thokchin bagi wathok amagamuk thorakre Haukiba January Nipandasu Delhi gi Indira Gandhi International Airport ki terminal number 3 gi mamangmaktada yu ngauraba passenger amana mapan thokchinbadagi khudakta police na mahakpu phaduna pukhi tungda yu ngauraba Jahar Ali Khan ko passenger asi belda ngarang thadokre Malemgi most powerful passport singi manungda Indian passport na rank marfu manga subada leiri English ngani kulumdoi gyoina Henley passport index na thadorokpa list amagi matungina mamang chahidagi Indian passport ki rank asi position ani kakhatpa ngamlakli Indian passport paibasingna visa yaudana lebak yankhai mapanda chatpa yaragani adubu lebak kharadadi haujiksu visa on arrival mathau tare Panbayai thangna na mangarak suboina malemgi most powerful passport singi manungda Japan na makokta adumak leiri Japan na lebak chamaga marfutara humdoida visa free travel gi ayaba pi ani suba position dana Singapore amsong South Korea punna leiminari aduga top 10 lebak singi manungda Germany Spain France UK amadi United States su yauri Aroiba danga sigi tentakwa maroiba pao khara Guwahati Sahar da maram chadana mihad mipun kya thokpagi chang hengalakliba si laksin bangam nanabagi damag Assam lengakna sarasigi mafam kayada CCTV camera lisingani khinanabagi thorang paikhalakre Assam lengakna lagliba chahi ani asigi oina oza lawnanabagi TET examination pangthoktanaba warep laukre Pigliba angang harpada chenaba hanagi Dula police station gi OCM di mahaki loinabigi mayokta Assam gi CID na IPC amadi Prevention of Corruption Act Inglisingamaga Chamapan Marfuni Pangi tongan ba section singi makhada case register tawkre panbayai OC asina mahaki income ga chanadana maral mathum kaya lona paikhatlamba thengnarakibani Inglising ani nipanda Assamgi mafam kaya da mathang bong pokhai handuna miyoi kaya gi punsi manghan kiba thodok adugi mastermind lalholub NDF bigi luchingba Ranjan Daimaribu All Boro Students Union Epsuna Thadoraknaba kanna taksilakle Mathaga Assamgi Lakhimpur District Administration na nini chanba ngarang imsagaisan namit Paf Reserve Forest da ain kaina lam khopchin basingi makhuttagi Forest lam hectare chanimuk kanwangam kre. Uttarakhand gi Jesse matalaiba hotel sing chayolamagi manungda thugaragani aduga asokpa imung khudingmakta khudakta lupa lakh amaga lising yankai piragani haina lengakna lauthorakre. Tripura gi CM Dr. Manik Sahana chahi tara suraba nupamacha amagi dental surgery ngarang mapung phana maipakna loishinkhi. Indiana mai pakna short range ballistic missile Prithvi 2 gi training launch tawkre India manung da khwaidagi henna polluted oiba sahar Delhi na oire Mizoram gi revenue minister amadi ruling MNF ki advisor Lalru Wat Kimana haikre madudi miyoibagi minungsi da yumpham oiraga Bangladesh tagi changlakpa ethnic Mizo natraga Kuki Chin refugee singda angamba mateng pinanaba state lengakna leptana hotnari amadi tungdasu hotnakhigani hairakli
टेनिस प्लेयर सनिया मिर्जा मथंग थादा सानागदोरिबा मैच असिना माकी कैरियर गी ओइना अरोइबा मैच ओइरगनी लाउथोखरे म्यांमार फाइटर एयरक्राफ्ट सिंगना इंडिया की मिजोरम गा ताइनबा ngमखैद लेबा लालहौलुप चिन नेशनल आर्मी CNA की मिलिटरी हेडक्वार्टर्स ओरिबा कैंप विक्टोरिया दा बॉम्ब थादबदगी यामद्रबदा मियोय अहुम सीख्रे दुगा कया मना असोगापन नंख्रे बनबा याय CNA असि म्यांमार दा लेबा ख्वाइदगी मपांगल कनबा खुलाई पाइबा इथनिक लालहौलुप सिंगी मनुंगदा अमा ओरिबने साउथ मूवी RRR की इसै नातू नातूना गोल्डन ग्लोब अवार्ड लौरबा मतुंग टीम RR की मफमदा लेबागसी की प्राइम मिनिस्टर नरेंद्र मोदी ना थागतपा अमदी हराव नुंगाइबा फोंदोरकले वर्ल्ड बैंक ना मालेम की लेबाक कयादा इंग्लिसिंगनी कुलहुमदोइदा ग्लोबल रिसेशन थोलकनी हाइबगी वार्निंग पिरखरे अर्जेंट एक्शंस नीडेड हाइरकले मथंगी सेंचुरी हाइबदी इंग्लिसिंगनी चामददी मालेमदा लरिबा ग्लेशियर की सरुक अहुम थोकपगी मनुंगदा अनीदी मांगख्रगनी हाइरे फ्रेंच लेंगाकना इंग्लिसिंगनी कुंथ्रादगिदी रिटायरमेंट एज असि चही हुम्फुनी थोइदगिना हुम्फु मरी फावबा सांगदोखनख्रे अमदी ईस्टर्न इंडोनेशिया की तानिम्बर आइलैंड दा 7.3 की मैग्नीट्यूड युहार हाबदगी युम कया अतेकाई थोखरे ऑस्ट्रेलिया दा फावबा मसिगी साफु यौरखी हाइरी असुमना यामनमक्कना युहार हाखिबसिगी मतुंगदसु यामद्रबदा मरीरक्ति निखिसु हाइरी WHO ना मालेम की लेबाक सिंगदा ट्रेवलर खुदिमक मार्क्स तंगाइफदना उपननबा खंगहलकले पाकिस्तान तहरीक इंसाफ PTI की चेयरमैन अमदी पाकिस्तान की हानगी प्राइम मिनिस्टर इमरान खान अमदी अतोपा पार्टी मेंबर खरदा पाकिस्तान की इलेक्शन कमीशन ना बेलेबल अरेस्ट वारंट इशू तौरखरे अमदी ईरान की हानगी प्रेसिडेंट अकबर हासेमी रफसनजाई की मचानुपी इरानियन एक्टिविस्ट फजे हासेमी लेंगा की मायोक्ता प्रोपेगंडा तौबगीदमक चही मंगा जेल लेननबा वायल पीख्रे ngasi ki oinadi arambai news guwahati da mitilon ki pau sanduk chaba matang se loisin jaba ga loinana tabiriba singbu amka su hanna khurumjare